ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯇꯟ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯟ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯑꯗꯨꯒ ꯇꯟ ꯌꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯤꯃꯥꯟꯅꯗꯕ ꯃꯈꯣꯡ ꯁꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯟ ꯌꯣꯟꯕꯤꯗꯨ ꯃꯥꯒꯤ ꯇꯟ ꯍꯧꯐꯝ ꯑꯄꯤꯛꯄ ꯁꯪ ꯃꯆꯥꯗꯨꯗ ꯇꯟ ꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯇꯟ ꯌꯣꯟꯕꯤ ꯇꯈꯦꯜꯂꯩꯗꯨ ꯇꯟ ꯍꯧꯅ ꯍꯧꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯇꯟ ꯂꯩꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯁꯤ꯫ ꯌꯣꯟꯅꯅꯕ ꯇꯟ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ." ꯇꯈꯦꯜꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯀꯤꯌꯥꯝꯕꯗꯨ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯟ ꯌꯣꯟꯕꯤ ꯇꯈꯦꯜꯂꯩꯁꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯤꯃꯥꯟꯅꯗꯕꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯗꯨꯁꯨ ꯃꯁꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯀꯤꯌꯥꯝꯕꯁꯨ ꯆꯍꯤ 10ꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯀꯤꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯗꯦ ꯈꯪꯂꯛꯄꯗ ꯀꯤꯌꯥꯝꯕꯗꯨ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥ ꯇꯈꯦꯜꯂꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯀꯤꯕꯒꯤ꯫ ꯀꯤꯌꯥꯝꯕꯁꯨ ꯃꯃꯥꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯤꯌꯥꯝꯕꯁꯨ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯤ꯫ ꯃꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯀꯤꯌꯥꯝꯕꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅ ꯈꯟꯕ ꯋꯥꯈꯜꯅꯤ꯫ ꯅꯣꯡꯃ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯇꯟ ꯑꯍꯧꯕ ꯌꯣꯜꯂꯤ ꯇꯈꯦꯜꯂꯩꯅ꯫ ꯀꯤꯌꯥꯝꯕꯗꯨ ꯃꯃꯥꯒꯤ ꯇꯟ ꯍꯧꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯇꯟ ꯇꯛꯂꯤꯉꯩ ꯂꯝꯕꯤꯗ ꯑꯁꯤꯕ ꯄꯨꯕ ꯃꯤꯑꯣꯏ ꯈꯔ ꯃꯣꯡꯐꯝꯂꯣꯝꯗ ꯑꯁꯤꯕ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯕ ꯄꯨꯔꯛꯄ ꯂꯝꯕꯤꯗꯨꯗ ꯇꯈꯦꯜꯂꯩꯅ ꯇꯟ ꯍꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯤꯕ ꯄꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯤꯌꯥꯝꯕꯕꯨ ꯎꯔꯝꯃꯤ ꯑꯃꯗꯤ ꯀꯤꯌꯥꯝꯕꯕꯨ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯤꯌꯥꯝꯕꯗꯨ ꯇꯟ ꯇꯛꯅ ꯇꯛꯅ, "ꯀꯔꯤꯅꯣ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯅ? ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯐꯤꯕꯝꯁꯤꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤꯖꯥꯠꯂꯥ?" ꯀꯤꯌꯥꯝꯕꯗꯨ ꯅꯨꯄꯥꯗꯨꯗ ꯄꯨꯛꯅꯤꯡ ꯁꯣꯟꯅ ꯌꯦꯡꯂꯝꯂꯒ ꯇꯟꯗꯨ ꯑꯃꯨꯛ ꯇꯛꯏ꯫ ꯑꯁꯤꯕ ꯄꯨꯔꯤꯕꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯤꯌꯥꯝꯕꯗ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕꯗꯨꯁꯨ ꯇꯟꯗꯨ ꯇꯛꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝꯗꯅꯤ꯫ ꯀꯤꯌꯥꯝꯕꯗ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯨ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗ ꯃꯇꯣꯝꯇ, "ꯁꯣꯏꯅꯥꯏꯕ ꯅꯨꯄꯥꯗꯣ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗꯦ." ꯁꯣꯝꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯄꯣꯠꯂꯣꯏꯐꯝꯗꯨꯗ ꯁꯤꯊ ꯁꯤꯊ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯞꯂꯤꯕ ꯃꯑꯣꯡꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯇꯥꯅꯤꯡꯗꯕꯒꯨꯝ ꯌꯦꯡꯅꯤꯡꯗꯕꯒꯨꯝ ꯂꯩꯊꯣꯛ ꯂꯩꯊꯣꯛꯇꯨ ꯂꯣꯏꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯒ ꯀꯤꯌꯥꯝꯕꯕꯨ ꯎꯍꯧꯕ ꯅꯨꯄꯥꯗꯨꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯃꯇꯣꯝꯇ, "ꯑꯩꯅ ꯊꯕꯛ ꯑꯁꯦ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯣꯔꯤꯕꯅꯤ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯀꯦ, ꯐꯤ ꯍꯣꯡꯒ ꯂꯥꯛꯀꯦ꯫ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯄ ꯃꯇꯩ ꯃꯅꯥꯎꯅ ꯀꯞꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ." ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯨꯔꯒ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯤꯌꯥꯝꯕꯒꯤ ꯂꯩꯐꯝꯁꯨ ꯈꯪꯂꯤ꯫ ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯎꯕꯗ, "ꯏꯁ, ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯗꯅ ꯃꯥꯗꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯔꯦ, ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯑꯗꯣ ꯋꯥꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯍꯧꯗꯣꯛꯁꯤꯒꯦ? ꯍꯣꯏꯗ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ." ꯀꯤꯌꯥꯝꯕꯗꯨ ꯃꯪꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯀꯣꯏꯔꯦꯡꯆꯥꯎꯅ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥꯁꯦ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯔꯛꯂꯣꯏ ꯃꯥꯅ?" ꯀꯤꯌꯥꯝꯕꯗꯨ ꯌꯨꯝꯒꯤ ꯆꯨꯔꯤ ꯃꯄꯥꯟꯗ ꯐꯝꯅ ꯐꯝꯅ, "ꯅꯨꯄꯥꯁꯤꯕꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯣ? ꯃꯥꯏꯊꯣꯡꯁꯤꯗꯗꯤ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯌꯦꯡꯂꯒꯦ ꯑꯩꯁꯨ." ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ, "ꯏꯕꯨꯡꯉꯣ, ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ. ꯏꯕꯨꯡꯉꯣꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗ ꯆꯪꯂꯛꯂꯤꯕꯅꯤ. ꯈꯨꯔꯥꯅ ꯑꯩ ꯎꯅꯕ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ? ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝꯗꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ." "ꯍꯣꯏ, ꯆꯨꯝꯃꯤ. ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯒꯗꯣꯏꯅꯣ?
ꯑꯗꯨꯕꯨ ꯑꯩꯅ ꯏꯕꯨꯡꯉꯣꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯒꯦ ꯈꯟꯖꯔꯤ. ꯅꯤꯖꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯍꯥꯟꯅ ꯈꯪꯍꯟꯖꯒꯦ. ꯀꯤꯌꯥꯝꯕꯅ ꯈꯨꯔꯥ ꯃꯊꯛꯇ ꯀꯥꯈꯠꯄꯤꯔꯣ. ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯀꯤꯌꯥꯝꯕꯒ ꯐꯝꯂꯤ. ꯀꯣꯏꯔꯦꯡꯆꯥꯎꯅ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯑꯁꯤꯕ ꯑꯃ ꯄꯨꯈꯤꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ. ꯁꯤꯔꯤꯕꯗꯨꯒꯤ ꯃꯔꯝꯅ ꯅꯨꯄꯤꯒꯤ ꯃꯔꯝꯒꯤꯅꯤ. ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯥ ꯅꯍꯥꯗꯣ ꯏꯕꯨꯡꯉꯣꯒ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ. ꯍꯧꯖꯤꯛ ꯅꯍꯥꯗꯨꯒ ꯈꯪꯅꯖꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯍꯥꯁꯤ ꯁꯤꯕꯗꯒꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯒ ꯅꯍꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯈꯨꯔꯥ, ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯃꯇꯣꯝꯇ ꯁꯤꯖꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯃꯥꯅ ꯀꯔꯤꯒꯤ ꯁꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣꯅ ꯏꯕꯦꯝꯃꯗꯨꯒ ꯂꯣꯏꯅꯔꯒ ꯈꯪꯗꯣꯛꯄꯤꯌꯨ. ꯅꯍꯥꯗꯨꯅ ꯁꯤꯕꯒꯤ ꯑꯔꯣꯟꯕ ꯋꯥ ꯈꯔꯗꯤ ꯂꯩ. ꯃꯗꯨꯒꯤ ꯑꯔꯣꯟꯕ ꯋꯥꯗꯨꯅꯤ ꯏꯕꯨꯡꯉꯣꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤ ꯏꯆꯥ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯔꯒ ꯈꯪꯒꯗꯧꯔꯤꯕꯁꯤ. ꯈꯨꯔꯥ, ꯃꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯪꯗꯣꯛꯄ ꯌꯥꯗꯣꯏꯅꯣꯅꯤ? ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯗꯣ ꯁꯤꯈ꯭ꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯈꯪꯂꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯋꯥꯈꯜ ꯉꯥꯎꯔꯦ. ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯥꯌꯦꯡꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ. ꯑꯗꯨꯅ ꯁꯛ ꯃꯥꯟꯅꯕ ꯏꯕꯨꯡꯉꯣꯅ ꯂꯥꯌꯦꯡꯕꯤꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯔꯥ, ꯑꯩꯗꯤ ꯁꯣꯏꯅꯥꯏꯕ ꯃꯤꯑꯣꯏꯅꯤ. ꯇꯨꯡꯗ ꯋꯥꯊꯣꯛ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡꯉꯣ, ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯒꯅꯨ. ꯈꯣꯡ ꯈꯨꯠ ꯁꯣꯏꯅꯥꯏꯕ ꯃꯤꯗꯤ ꯀꯣꯛꯅ ꯋꯥꯈꯜꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ. ꯈꯨꯔꯥ, ꯆꯤꯟ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ. ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯀꯥꯟꯗꯗꯤ ꯃꯥꯏꯊꯤꯕꯅ ꯍꯦꯜꯂꯛꯀꯅꯤ. ꯏꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯅꯦ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯉꯥꯎꯕ ꯐꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡꯉꯣꯗꯤ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯒꯗꯧꯔꯤꯕꯅꯤꯅꯦ. ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯤꯌꯥꯝꯕꯗꯨ ꯃꯃꯥꯅ ꯇꯜꯍꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯂꯤ. ꯀꯤꯌꯥꯝꯕꯒꯤ ꯃꯃꯥ ꯇꯈꯦꯜꯂꯩꯅ ꯀꯤꯌꯥꯝꯕꯗ ꯏꯕꯨꯡꯉꯣ, ꯇꯟ ꯀꯌꯥꯗꯤ ꯇꯛꯂꯦ. ꯑꯇꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ. ꯍꯪꯒꯥꯝ ꯊꯥꯎꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯜꯁꯦ ꯇꯟꯒ ꯉꯥꯛꯇ ꯍꯧꯔꯁꯤ. ꯑꯗꯣ ꯇꯟꯁꯤ ꯍꯧꯖꯤꯜꯂꯨꯔꯒ ꯑꯃꯨꯛ ꯁꯤꯠꯂꯣꯏꯗꯣꯏ ꯖꯥꯠꯂꯥ? ꯏꯃꯥ, ꯌꯥꯝꯁꯦ ꯇꯛꯂꯨꯔꯕꯅꯤꯅ ꯍꯧꯗꯣꯛꯇ ꯌꯥꯔꯣꯏ. ꯃꯤ ꯂꯩꯕ ꯂꯥꯛꯄ ꯉꯥꯏꯔꯒ ꯇꯟ ꯍꯧꯕ ꯃꯤꯅ ꯉꯥꯏꯕ ꯉꯝꯂꯣꯏ. ꯍꯣꯏ, ꯑꯗꯨꯗꯤ ꯍꯧꯔꯒ ꯊꯝꯂꯁꯤ. ꯑꯗꯣ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤꯅ ꯍꯥꯏꯕꯗꯨꯕꯨ ꯊꯕꯛꯇꯣ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯇꯧꯒꯅꯨꯗ ꯏꯕꯨꯡꯉꯣ. ꯀꯩꯅꯣꯝꯃ ꯈꯤꯇꯪ ꯁꯣꯏꯕꯗ ꯏꯃꯥ ꯏꯆꯥꯗꯤ ꯇꯨꯁꯣꯟ ꯍꯤꯡꯖꯕꯅꯤ. ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ. ꯏꯃꯥ, ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯒꯗꯣꯏ ꯁꯔꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯈꯨꯠ ꯑꯃꯗꯤ ꯈꯟꯕ ꯉꯝꯂꯤꯕ ꯀꯣꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯈꯜꯂꯤ. ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ. ꯁꯣꯏꯅꯥꯏꯔꯦ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ. ꯈꯨꯠꯅ ꯋꯥꯈꯜꯅ ꯉꯝꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯅꯤꯡꯉꯤ. ꯑꯗꯣ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯈꯨꯠꯀꯤ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯊꯕꯛꯅꯤ. ꯏꯃꯥ, ꯃꯤꯃꯥꯟꯅꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯇꯧꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ. ꯃꯗꯨꯒꯤ ꯇꯧꯕ ꯉꯝꯕꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ. ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯣ ꯏꯃꯥ, ꯂꯥꯏꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏ. ꯀꯤꯌꯥꯝꯕꯅ ꯂꯥꯏꯗ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯇꯈꯦꯜꯂꯩꯅ ꯈꯪꯂꯝꯃꯤ. ꯇꯈꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯂꯥꯏꯅꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯌꯦꯕ꯭ꯔꯣ? ꯉꯁꯤ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯂꯥꯏꯅ ꯅꯪꯒꯤ ꯊꯥꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯊꯧꯅꯥ ꯍꯟꯒꯅꯨ. ꯀꯗꯥꯏ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯅꯣꯡꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯀꯤꯌꯥꯝꯕꯗꯨ ꯀꯣꯏꯔꯦꯡꯆꯥꯎꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯁꯅꯥꯅ ꯁꯥꯕ ꯃꯥꯟꯕ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯀꯤꯌꯥꯝꯕꯗꯤ ꯐꯖꯔꯕ ꯌꯨꯝꯖꯥꯎꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ. ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝꯖꯥꯎꯗꯨꯗ ꯂꯩꯔꯝꯂꯤꯕ ꯋꯥꯈꯜ ꯋꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯀꯤꯌꯥꯝꯕ ꯎꯕꯗ ꯑꯉꯛꯄ ꯑꯣꯏꯅꯔꯦ. ꯑꯗꯨꯕꯨ ꯀꯤꯌꯥꯝꯕꯒꯤ ꯃꯤꯃꯥꯟꯅꯗꯕ ꯃꯈꯣꯡꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯥꯗꯨꯗꯤ ꯀꯤꯌꯥꯝꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯥꯗꯨ ꯀꯤꯌꯥꯝꯕꯗ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯇꯧꯗꯨ ꯎꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ.
ꯀꯤꯌꯥꯝꯕꯕꯨ ꯊꯥꯡꯂꯒ ꯄꯨꯔꯛꯂꯤꯕ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯤꯌꯥꯝꯕꯗꯨ ꯑꯇꯥꯡꯕ ꯃꯃꯜꯒꯤ ꯅꯨꯡꯅ ꯊꯥꯔꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯨꯃꯥꯡꯗꯨꯗ ꯇꯞꯅ ꯊꯝꯂꯒ ꯀꯣꯏꯔꯦꯡ ꯆꯥꯎꯅ ꯀꯤꯌꯥꯝꯕꯗ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯠꯄꯤꯒꯅꯨ ꯃꯌꯥꯝꯁꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯀꯤꯌꯥꯝꯕꯗꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯩ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯈꯨꯔꯥ ꯑꯩꯗꯤ ꯐꯖꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯑꯁꯨꯛ ꯐꯖꯔꯕ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯔꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯣꯏꯕ ꯃꯤꯅꯤ ꯑꯁꯨꯛ ꯐꯖꯔꯕ ꯌꯨꯝꯁꯤꯗ ꯑꯁꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯠꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯋꯥ ꯉꯥꯡꯗꯦ ꯑꯉꯥꯎꯕꯒꯤ ꯃꯃꯥ ꯑꯍꯟꯕꯤꯗꯨ ꯀꯣꯏꯔꯦꯡꯆꯥꯎꯗ ꯌꯦꯡꯉꯤ ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯑꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯍꯟꯕꯤꯅ ꯀꯣꯏꯔꯦꯡꯆꯥꯎꯗ ꯀꯣꯏꯔꯦꯡꯆꯥꯎ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯐꯖꯅ ꯁꯣꯏꯅꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯏꯕꯦꯝꯃꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯝ ꯇꯧꯕ ꯀꯤꯌꯥꯝꯕꯗꯨ ꯑꯍꯟꯕꯤꯒꯤ ꯃꯆꯤꯜ ꯈꯨꯂꯦꯡ ꯃꯤꯠꯌꯦꯡꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯝꯃꯤ ꯀꯤꯌꯥꯝꯕꯗꯨ ꯅꯣꯛꯏ ꯀꯣꯏꯔꯦꯡꯆꯥꯎꯅ ꯑꯍꯟꯕꯤꯗ ꯑꯗꯨꯗꯤ ꯏꯆꯥ ꯏꯕꯦꯝꯃꯁꯦ ꯑꯗꯨꯝ ꯉꯥꯎꯍꯜꯂꯒ ꯊꯝꯂꯤꯁ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ ꯑꯍꯟꯕꯤꯅ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯈꯔꯁꯨ ꯊꯤꯈꯤꯁꯤ ꯏꯕꯦꯝꯃꯅ ꯋꯥꯈꯜ ꯁꯣꯏꯕ ꯍꯧꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 10ꯅꯤꯁꯨ ꯐꯥꯗ꯭ꯔꯤ ꯃꯇꯝꯁꯨ ꯂꯩꯔꯤ ꯏꯆꯦ ꯅꯍꯥꯟ ꯂꯥꯏꯇꯣꯡꯕ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯗ ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯤꯗꯤ ꯑꯅꯥꯕ ꯅꯠꯇꯦ ꯋꯥꯈꯜ ꯂꯩꯅꯥꯅ ꯋꯥꯈꯜ ꯁꯣꯏꯈꯤꯕꯅꯤ ꯏꯆꯦ ꯏꯕꯦꯝꯃꯅ ꯐꯪꯂꯤꯕꯁꯦ ꯀꯥꯏꯅ ꯃꯩꯁꯥꯛꯅꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯅꯤ ꯏꯆꯦ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯌꯦꯡꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯏꯆꯥꯅꯨꯄꯤꯁꯦ ꯆꯤꯡꯂꯦꯟꯃꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯛ ꯃꯥꯟꯅꯕ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯂꯧꯔꯒ ꯆꯥꯡ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅꯦ ꯏꯆꯦ ꯑꯍꯟꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯅꯣꯡꯃ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥ ꯇꯟꯌꯣꯟꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝꯗꯨꯗ ꯇꯟ ꯑꯀꯪꯕ ꯍꯧꯕ ꯈꯔꯗꯨ ꯄꯨꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯄꯤꯅꯅꯕ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯗꯨ ꯃꯆꯥꯅꯨꯄꯥ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯐꯝꯂꯒ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯎꯅꯔꯕ꯭ꯔꯥ ꯏꯃꯥ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯣ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯟꯕꯗꯣ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯏꯃꯥ ꯏꯆꯥꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯝꯅ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯌꯥꯝꯅ ꯎꯁꯤꯠꯂꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯣꯏꯒꯤ ꯈꯨꯔꯥ ꯀꯣꯏꯔꯦꯡꯆꯥꯎꯗ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯀꯤꯌꯥꯝꯕꯒ ꯇꯈꯦꯜꯂꯩꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯁꯛ ꯃꯇꯧꯗ ꯂꯥꯏꯅ ꯀꯜꯂ ꯈꯝꯕꯜꯒꯗꯕꯤ ꯍꯧꯖꯤꯛꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤ ꯁꯅꯥꯔꯩꯗꯨ ꯌꯨꯝꯒꯤ ꯃꯊꯣꯜ ꯑꯅꯤꯁꯨꯕꯗ ꯂꯩꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯈꯜꯂꯤꯕ ꯐꯤꯖꯪꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯀꯅꯥꯅꯣꯅꯦ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯍꯜꯁꯦ ꯆꯤꯡꯂꯦꯟꯁꯤꯅ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯍꯤꯡ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯣꯠꯈꯥꯏꯔꯤꯕ ꯖꯥꯠꯂ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯃ ꯂꯩꯈꯥꯏ ꯇꯥꯅ ꯁꯥꯟꯅꯊꯣꯛꯄꯅ ꯐꯩ ꯈꯜꯂꯤ ꯑꯩꯕꯨ ꯂꯩꯔꯩꯄꯥꯛꯇ ꯀꯥꯕꯅ ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯤꯡꯂꯦꯟꯁꯦ ꯃꯤꯔꯝꯂꯦꯟꯗ ꯀꯧꯊꯔꯒ ꯋꯥꯕ ꯂꯩꯀꯥꯏ ꯇꯥꯊꯣꯛꯄꯅ ꯐꯔꯤꯕ꯭ꯔꯥ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯁꯤꯕ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯇꯧꯕꯁꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯥꯛꯀꯦ ꯇꯧꯏꯕꯣ ꯀꯤꯌꯥꯝꯕꯗꯨ ꯀꯣꯏꯔꯦꯡꯆꯥꯎꯒ ꯎꯅꯔꯝꯗꯨꯅ ꯃꯃꯥꯅ ꯉꯝꯗ ꯉꯝꯗ ꯄꯣꯔꯒ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨ ꯀꯣꯏꯔꯦꯡꯆꯥꯎꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯈꯤꯔꯝꯃꯤ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯤꯌꯥꯝꯕꯒ ꯁꯅꯥꯔꯩꯒꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯤ ꯁꯅꯥꯔꯩꯅ ꯀꯤꯌꯥꯝꯕꯗ ꯁꯥꯎꯅ ꯆꯤꯡꯂꯦꯟ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯈꯨꯝ ꯄꯤꯌꯨ ꯅꯪꯒꯤ ꯌꯨꯝꯗ ꯇꯧꯕꯗꯣ ꯑꯩꯒꯤꯁꯤꯗ ꯌꯥꯔꯣꯏ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤꯗꯣ ꯑꯩꯉꯣꯟꯗ ꯇꯧꯒꯅꯨ ꯀꯤꯌꯥꯝꯕꯅ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯁꯅꯥꯔꯩ ꯀꯩꯗꯧꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯁꯨ ꯍꯪꯉꯤꯅꯦ ꯅꯪꯅ ꯑꯃꯨꯛꯁꯤ ꯑꯃꯨꯛ ꯍꯤꯡꯂꯒ ꯂꯥꯛ ꯑꯩꯁꯦ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯩꯁꯦ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕ꯭ꯔꯕ ꯃꯌꯥꯝꯗꯨ ꯁꯅꯥꯔꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯆꯞ ꯆꯞ ꯌꯨꯡꯏ ꯀꯤꯌꯥꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯅꯥꯔꯩꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯉꯝꯂꯔꯣꯏ ꯁꯅꯥꯔꯩ ꯁꯅꯥꯔꯩꯅ ꯍꯦ ꯅꯆꯤꯟ ꯊꯤꯔꯅꯨ ꯁꯤ ꯇꯨꯗꯣ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯌꯨꯝꯁꯤꯗ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯅꯤꯡꯂꯒ ꯑꯃꯨꯛ ꯁꯤ ꯍꯤꯡꯅꯤꯡꯂꯒ ꯑꯃꯨꯛ ꯍꯤꯡ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ ꯍꯣꯏ ꯑꯩ ꯉꯁꯤꯗꯒꯤ
ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯣꯏ ꯁꯅꯥ ꯀꯤꯌꯥꯝꯕꯅ ꯁꯅꯥꯔꯩꯗ ꯁꯅꯥ ꯀꯧꯔꯛꯄꯗꯨ ꯀꯣꯏꯔꯦꯡꯖꯥꯎꯗꯨ ꯉꯛꯉꯛꯏ ꯑꯇꯩ ꯃꯌꯥꯝꯁꯨ ꯉꯛꯅꯩ ꯑꯍꯟꯕꯤꯅ ꯀꯣꯏꯔꯦꯡꯖꯥꯎꯗ ꯏꯕꯨꯡꯉꯣ ꯅꯍꯥꯁꯤ ꯋꯥꯈꯜ ꯂꯩ ꯀꯣꯏꯔꯦꯡꯖꯥꯎ ꯅꯪꯅ ꯆꯤꯡꯂꯦꯟꯅ ꯁꯅꯥꯔꯩꯗ ꯁꯅꯥ ꯀꯧꯏ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯅꯍꯥꯁꯤꯅ ꯀꯥꯎꯗꯦ ꯀꯣꯏꯔꯦꯡꯖꯥꯎꯅ ꯏꯆꯦ ꯑꯩꯅ ꯏꯕꯨꯡꯉꯣꯁꯤꯗ ꯏꯕꯦꯝꯃꯒꯤ ꯃꯤꯡꯒꯧꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯇꯥꯛꯂꯨꯕ ꯂꯩꯇꯦ ꯑꯣ ꯑꯗꯨꯗꯤ ꯁꯨꯝ ꯀꯧꯁꯤꯟꯕꯗ ꯆꯥꯅꯔꯨꯕ ꯑꯣꯏꯔꯤꯅꯤ ꯃꯥꯏꯁꯦ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯀꯤꯌꯥꯝꯕꯗ ꯅꯪꯒꯤ ꯁꯅꯥꯔꯩꯁꯦ ꯃꯃꯜ ꯋꯥꯡꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯇꯥ ꯆꯤꯡꯂꯦꯟ ꯑꯩ ꯆꯪꯏ ꯅꯪꯁꯨ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯣꯏ ꯁꯅꯥꯔꯩꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯒ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯪꯉꯦꯀꯣ ꯇꯥ ꯆꯤꯡꯂꯦꯟ ꯁꯅꯥꯔꯩꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯈꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯌꯨꯝꯖꯥꯎꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯍꯟꯕꯤꯅ ꯀꯣꯏꯔꯦꯡꯖꯥꯎꯗ ꯏꯕꯨꯡꯉꯣ ꯀꯣꯏꯔꯦꯡ ꯏꯕꯦꯝꯃꯅ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯏꯆꯦ ꯃꯗꯨꯁꯨ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯒ ꯈꯪꯒꯗꯕꯅꯤ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯅꯪꯒꯤꯗꯨꯗꯤ ꯀꯣꯏꯔꯦꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗꯅꯤ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯁꯅꯥꯔꯩꯗꯒꯤ ꯑꯃꯨꯛ ꯁꯅꯥꯔꯩꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯌꯥꯝ ꯍꯦꯟꯅ ꯀꯜꯂꯛꯆꯔꯝꯃꯤ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥ ꯑꯍꯟ ꯆꯥꯎꯅ ꯁꯅꯥꯔꯩꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯥ ꯑꯃ ꯍꯦꯟꯅ ꯊꯨꯅ ꯄꯥꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗꯨ ꯁꯤꯕꯅꯤ ꯃꯩꯇꯩ ꯄꯥꯎꯔꯧꯗ ꯏꯆꯥ ꯁꯤꯁꯅꯨ ꯍꯥꯏꯔꯒ ꯃꯤꯆꯥꯁꯤ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨꯅꯤ ꯑꯍꯟ ꯆꯥꯎꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤꯒ ꯃꯌꯨꯝꯗ ꯐꯝꯂꯤ ꯇꯕꯥꯕꯤꯅ ꯑꯍꯟ ꯆꯥꯎꯗ ꯄꯥꯎꯁꯤꯕꯨ ꯀꯌꯥꯝ ꯆꯨꯝꯂꯒꯦꯅꯦ ꯃꯄꯥ ꯑꯔꯥꯟꯕ ꯄꯥꯎꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯇꯝꯂꯒꯗ꯭ꯔꯅꯤ ꯃꯃꯥ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯍꯥꯗꯨꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯃꯥꯟꯕꯒꯤ ꯂꯃꯟ ꯁꯅꯥꯔꯩꯒꯤ ꯃꯔꯟ ꯃꯊꯨꯝꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯕꯨ ꯇꯥꯕꯅꯤ ꯃꯄꯥ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯌꯣꯝꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯖꯤ ꯃꯆꯥꯗꯣ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯔꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯤꯌꯥꯝꯕꯒ ꯀꯣꯏꯔꯦꯡꯖꯥꯎꯒꯗꯨ ꯁꯅꯥꯔꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯐꯝꯂꯤ ꯀꯤꯌꯥꯝꯕꯅ ꯀꯣꯏꯔꯦꯡꯖꯥꯎꯗ ꯈꯨꯔꯥ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯤ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯑꯩ ꯅꯨꯃꯤꯗꯥꯡꯗꯤ ꯌꯨꯝꯗ ꯍꯟꯈꯤ ꯏꯃꯥꯗꯣ ꯃꯇꯣꯝꯇꯅꯤ ꯌꯨꯝꯗ ꯇꯟ ꯍꯧꯔꯒ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯇꯟ ꯌꯣꯜꯂꯤꯕꯁꯤ ꯑꯣ ꯏꯃꯥꯗꯣ ꯇꯟ ꯌꯣꯜꯂꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯈꯣꯡꯁꯤ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄ꯭ꯔꯥ ꯍꯣꯏ ꯈꯨꯔꯥ ꯄꯣꯛꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯤ ꯑꯣ ꯑꯗꯣ ꯅꯪꯒꯤ ꯈꯣꯡ ꯑꯅꯤꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎꯁꯤꯡꯁꯤꯗꯤ ꯂꯦꯡꯕ ꯉꯝꯕ꯭ꯔꯥ ꯀꯤꯌꯥꯝꯕꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯒ ꯈꯨꯔꯥ ꯂꯦꯡꯕ ꯀꯔꯤꯝꯇ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦꯗ ꯈꯨꯔꯥ ꯂꯥꯏꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜꯅꯤ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯒꯤꯗꯃꯛ ꯁꯦꯝꯗꯣꯛꯄ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗꯕꯁꯤꯒꯤꯗꯃꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯋꯥꯀꯠꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯋꯥꯠꯄ ꯄꯦꯟꯗꯕ ꯑꯃꯒꯤꯗꯃꯛ ꯋꯥꯀꯠꯂꯤꯕ ꯃꯤꯑꯣꯏꯗꯣ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯍꯩꯇꯕ ꯍꯤꯡꯕ ꯉꯝꯗꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯃꯤꯅꯤ ꯀꯣꯏꯔꯦꯡꯖꯥꯎꯗꯨ ꯃꯃꯣꯟ ꯅꯣꯛꯅ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯁꯣꯟꯕ ꯃꯥꯟꯈꯤꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃꯗꯒꯤꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯏꯆꯥ ꯑꯣꯏꯔꯝꯃꯦ ꯈꯨꯔꯥ ꯑꯩꯗꯤ ꯃꯤꯃꯥꯟꯅꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯀꯅꯥꯒ ꯃꯨꯛꯅꯔꯨꯒꯅꯤ ꯑꯍꯥꯟꯕ ꯈꯨꯔꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯅ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯔꯥꯅ ꯄꯨꯛꯆꯦꯜ ꯄꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯣꯏꯕ ꯃꯤꯁꯤꯅ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯒꯅꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯕꯣ ꯑꯐꯕ ꯃꯤ ꯃꯃꯜ ꯇꯥꯡꯉꯤ ꯑꯩꯒꯨꯝꯕꯁꯦ ꯇꯥꯡꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯆꯤꯡꯂꯦꯟꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯒꯦ ꯃꯔꯝꯗꯤ ꯅꯪꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯦ ꯁꯅꯥꯔꯩ ꯂꯥꯌꯦꯡꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯈꯨꯔꯥ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯒꯅꯨ ꯑꯩꯅ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯕꯗꯨꯅꯤ ꯑꯩꯅ ꯁꯅꯥꯔꯩ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯁꯦ ꯃꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅꯅꯣꯅꯤ ꯀꯤꯌꯥꯝꯕ ꯈꯨꯔꯥ ꯑꯩ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯁꯅꯥꯔꯩꯒꯤꯗꯤ ꯑꯁꯥꯎꯕꯤ ꯑꯣꯏꯒꯗꯣꯏꯅꯤ ꯃꯔꯝꯁꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯔꯤꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯁꯤꯡꯖꯔꯒ ꯋꯥꯈꯜ ꯂꯥꯛꯍꯟꯁꯤ ꯋꯥꯈꯜ ꯁꯣꯏꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ
ꯅꯤꯡꯁꯤꯡꯍꯟꯕ ꯌꯥꯝꯅ ꯐꯩ ꯀꯣꯏꯔꯦꯡ ꯆꯥꯎꯗꯨ ꯀꯤꯌꯥꯝꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯏꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯏꯕꯨꯡꯉꯣꯅ ꯏꯆꯥꯁꯦ ꯂꯥꯌꯦꯡꯕꯤꯔꯝꯃꯨ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯔꯛꯂꯕ ꯁꯥꯟꯅꯔꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯤꯌꯥꯝꯕꯗꯨ ꯅꯣꯛꯂꯒ ꯈꯨꯔꯥ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯝꯇ ꯂꯩꯖꯗꯦ ꯐꯔꯦ ꯈꯨꯔꯥ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯃꯁꯥ ꯐꯕ ꯅꯍꯥ ꯑꯅꯤꯁꯤ ꯅꯪꯒꯤꯅꯤ ꯅꯪꯕꯨ ꯃꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯄꯨꯕꯤꯔꯒ ꯃꯣꯏ ꯑꯅꯤꯁꯨ ꯅꯣꯏꯗ ꯂꯩꯍꯟꯒꯗꯣꯏꯅꯤ ꯃꯣꯏ ꯑꯅꯤꯁꯤ ꯅꯪꯒꯤ ꯅꯈꯣꯡ ꯑꯅꯤꯅꯤ ꯅꯪꯅ ꯂꯩꯕ ꯃꯐꯝꯗ ꯃꯣꯏ ꯑꯅꯤ ꯂꯩꯒꯅꯤ ꯏꯕꯨꯡꯉꯣꯅꯦ ꯉꯁꯤꯗꯤ ꯁꯅꯥꯔꯩꯒꯤ ꯄꯥꯅ ꯇꯣꯡꯂꯝꯕ ꯁꯅꯥ ꯃꯆꯨꯒꯤ ꯗꯣꯂꯥꯏꯗꯣ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯄꯨꯅꯕ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯧꯁꯤꯡꯁꯦ ꯗꯣꯂꯥꯏꯗꯨꯗ ꯍꯥꯞꯆꯤꯜꯂꯨ ꯀꯤꯌꯥꯝꯕꯗꯨ ꯌꯥꯝ ꯏꯀꯥꯏꯅ ꯈꯨꯔꯥ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯐꯖꯗꯦ ꯏꯕꯨꯡꯉꯣ ꯀꯤꯌꯥꯝꯕ ꯏꯀꯥꯏꯒꯅꯨ ꯃꯁꯤꯗꯤ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯥꯒꯤꯗꯃꯛ ꯉꯝꯖꯕ ꯈꯔ ꯇꯝꯖꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯁꯤꯕꯨꯡꯉꯣ ꯀꯤꯌꯥꯝꯕꯗꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯐꯔꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯣ ꯏꯃꯥꯒ ꯇꯟ ꯌꯣꯟꯃꯤꯟꯅꯅꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯔꯗꯕꯅꯤꯗ ꯀꯤꯌꯥꯝꯕꯗꯨ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯑꯍꯟ ꯖꯥꯎꯒ ꯇꯕꯥꯕꯤꯒꯗꯨ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯇꯟ ꯆꯥꯔꯒ ꯅꯣꯛꯇꯅꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯤꯌꯥꯝꯕꯅ ꯉꯛꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯃꯪꯒꯣꯜꯗ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯃꯔꯥꯡꯁꯤꯒ ꯌꯦꯡꯕꯗ ꯊꯣꯛꯅ ꯀꯤꯔꯦꯗ ꯁꯒꯣꯜꯗꯣ ꯂꯥꯏꯊꯧꯕ ꯁꯥꯐꯕ ꯐꯩꯔꯦꯟꯅ ꯀꯤꯌꯥꯝꯕꯗ ꯏꯇꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅꯤ ꯑꯍꯜ ꯑꯅꯤꯁꯤꯡ ꯐꯠꯇꯕ ꯃꯥꯂꯦꯝꯁꯤ ꯂꯩꯔꯝꯂꯣꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯍꯜ ꯑꯅꯤꯁꯤꯅ ꯍꯥꯠꯄꯕꯨ ꯃꯥꯜꯂꯤ ꯏꯆꯜ ꯁꯅꯥꯔꯩꯒꯤ ꯃꯔꯜ ꯃꯊꯧ ꯃꯣꯏꯅ ꯄꯥꯝꯕꯗꯒꯤ ꯀꯤꯌꯥꯝꯕꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯧꯔꯕꯅꯤꯅ ꯑꯩꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯤꯡ ꯅꯣꯏ ꯑꯅꯤ ꯅꯣꯛ ꯅꯣꯛꯇꯅ ꯌꯦꯡꯉꯨ ꯅꯣꯏ ꯑꯅꯤꯁꯨ ꯏꯄꯪ ꯄꯪꯁꯤꯟꯅꯧ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯎ ꯁꯥꯐꯕ ꯂꯝꯇꯥꯅ ꯗꯣꯂꯥꯏ ꯃꯅꯤꯡꯗꯒꯤ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯆꯞꯄꯒ ꯏꯇꯥꯎꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯤ ꯀꯤꯌꯥꯝꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯕꯥꯛꯁꯤꯗ ꯁꯤꯠꯂꯒ ꯆꯪꯂꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯎ ꯐꯩꯔꯦꯟꯅ ꯏꯇꯥꯎ ꯃꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅꯤ ꯂꯩꯅ ꯂꯩꯅ ꯏꯇꯥꯎꯒꯤ ꯈꯣꯡ ꯐꯥꯎꯕ ꯃꯣꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯝꯇꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯤꯕ ꯏꯇꯥꯎꯕꯨ ꯃꯣꯠꯍꯟꯕ ꯌꯥꯗꯦ ꯆꯪꯉꯁꯤ ꯏꯇꯥꯎ ꯇꯈꯦꯜꯂꯩꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯍꯟ ꯖꯥꯎꯒ ꯇꯕꯥꯕꯤꯒꯗꯨ ꯀꯤꯌꯥꯝꯕ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯕꯥꯕꯤꯅ ꯏꯁ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯃꯄꯥ ꯍꯣꯏꯅꯦ ꯃꯃꯥ ꯈꯦꯟꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦꯅꯦ ꯃꯁꯤꯗꯤ ꯀꯤꯌꯥꯝꯕꯒ ꯑꯍꯟ ꯖꯥꯎꯒ ꯇꯈꯦꯜꯂꯩꯒ ꯇꯕꯥꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯑꯍꯟ ꯖꯥꯎꯁꯨ ꯃꯥꯒꯤ ꯐꯠꯇ ꯂꯥꯎꯁꯤꯡꯗꯨ ꯀꯤꯌꯥꯝꯕꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ ꯀꯤꯌꯥꯝꯕꯁꯨ ꯃꯉꯛ ꯅꯣꯝꯂꯤ ꯇꯈꯦꯜꯂꯩꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯐꯩꯔꯦ ꯂꯝꯇꯥꯁꯨ ꯑꯍꯟ ꯖꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯑꯍꯟ ꯖꯥꯎꯅ ꯏꯆꯥ ꯅꯨꯄꯥ ꯂꯥꯏꯔꯕꯗꯣ ꯐꯠꯈꯤꯗ꯭ꯔꯕꯤ ꯁꯅꯥꯔꯩꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯣꯏꯕꯤꯔꯒ ꯍꯧꯖꯤꯛꯇ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯀꯥꯟ ꯃꯃꯥ ꯑꯍꯟꯕꯤꯅ ꯏꯆꯥ ꯃꯆꯥ ꯄꯤꯅꯕꯁꯦ ꯌꯥꯈꯤꯗꯕꯅꯤ ꯃꯔꯝꯁꯤꯗꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯨ ꯊꯠꯂꯒ ꯁꯤꯖꯈꯤꯕꯅꯤ ꯇꯕꯥꯕꯤꯗꯨ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯁꯨꯁꯨꯠ ꯀꯞꯄꯛꯏ ꯏꯆꯥꯒ ꯁꯛ ꯃꯥꯟꯅꯕ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯕ ꯏꯃꯨꯡꯗ ꯏꯆꯥ ꯏꯕꯨꯡꯉꯣ ꯂꯩꯔꯕꯅꯤꯅ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯅꯤ ꯁꯅꯥꯔꯩꯒꯤ ꯃꯔꯜ ꯃꯊꯧ ꯑꯩꯈꯣꯏꯅ ꯐꯛꯇꯅ ꯀꯣꯠꯇꯅ ꯃꯨꯟꯕ ꯌꯥꯔꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯁꯅꯥꯔꯩꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯌꯥꯔꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡꯅ ꯑꯍꯟ ꯖꯥꯎꯅ ꯇꯕꯥꯕꯤꯗ ꯑꯩ ꯏꯕꯨꯡꯉꯣꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯤ ꯀꯩꯅꯣ ꯃꯃꯥ ꯋꯥꯔꯤ ꯂꯤꯕꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯤꯒꯅꯨ ꯀꯔꯤꯅꯣ ꯃꯄꯥ ꯍꯨ ꯍꯥꯟꯅ ꯄꯤꯖꯔꯒ ꯊꯧꯔꯤ ꯀꯣꯟꯅ ꯌꯥꯟ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯗꯨꯕꯣ ꯑꯍꯟ ꯖꯥꯎꯗꯨ ꯇꯕꯥꯕꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯑꯩꯅ ꯅꯃꯥꯡꯗ ꯍꯦꯛ ꯎꯕ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕꯗ ꯂꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯍꯥ ꯑꯁꯦꯡꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣꯏꯕ
ꯀꯔꯤꯅꯣ ꯃꯄꯥ ꯌꯥꯃꯥꯡꯉꯅꯤꯗꯤ ꯀꯤꯅ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯃꯥꯡꯅ ꯊꯥꯔꯛꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯤꯌꯥꯝꯕꯒ ꯇꯈꯦꯜꯂꯩꯒ ꯐꯩꯔꯦꯡꯒ ꯂꯝꯇꯥꯒꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯅꯩ ꯍꯧꯖꯤꯛꯇꯤ ꯑꯍꯟꯖꯥꯎꯒꯤ ꯐꯠꯇ ꯂꯧꯁꯤꯡꯅ ꯑꯄꯪꯕ ꯃꯆꯥꯅꯨꯄꯥꯗꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯁꯅꯥꯔꯩꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯀꯤꯌꯥꯝꯕꯅ ꯈꯪꯂꯦ ꯅꯨꯃꯤꯗꯥꯡꯗꯨ ꯀꯤꯌꯥꯝꯕꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯀꯣꯛ ꯐꯖꯅ ꯊꯥꯗꯔꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯀꯣꯟꯅ ꯇꯧꯁꯤ ꯁꯅꯥꯔꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯄꯨꯟꯕ ꯂꯣꯏꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃ ꯁꯅꯥꯔꯩꯒꯤ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯅꯤ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒ ꯐꯝꯂꯤ ꯁꯅꯥꯔꯩꯗꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯀꯤꯌꯥꯝꯕꯗ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯋꯥ ꯈꯔ ꯉꯥꯡꯂꯧ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯅꯪꯕꯣ ꯀꯤꯌꯥꯝꯕꯅ ꯀꯩ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯅꯣ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯈꯪꯗꯅ ꯇꯥꯆꯤꯡꯂꯦꯟ ꯅꯪꯒꯤꯁꯦ ꯁꯤꯔꯨꯔꯒ ꯑꯃꯨꯛ ꯂꯩꯔꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯁꯦ ꯅꯪ ꯀꯌꯥꯔꯛ ꯁꯤꯔꯒꯦ ꯍꯥ ꯀꯌꯥꯝ ꯁꯤꯅꯤꯡꯒꯦꯕ ꯅꯪ ꯍꯣꯏ ꯑꯩꯗꯤ ꯁꯤꯔꯨꯔꯒ ꯍꯜꯂꯛꯂꯕꯅꯤꯅ ꯑꯩꯗꯤ ꯀꯩꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯁꯅꯥ ꯑꯣ ꯇꯥꯆꯤꯡꯂꯦꯟ ꯅꯪꯅ ꯑꯩꯒꯤ ꯈꯪꯉꯤꯁꯦ ꯑꯩꯒꯤ ꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯁꯅꯥꯔꯩ ꯑꯗꯨ ꯁꯅꯥꯔꯩ ꯑꯩꯁꯤ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯁꯤꯒꯦ ꯀꯤꯌꯥꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯗꯨ ꯁꯅꯥꯔꯩꯒꯤ ꯃꯀꯣꯛꯇ ꯃꯁꯤꯡ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯟꯕꯒꯨꯝ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯔꯒ ꯂꯩꯃꯥꯏꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯇꯥꯈꯤ ꯀꯤꯌꯥꯝꯕꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯁꯅꯥ ꯃꯅꯥꯇꯣꯟꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯗꯅ ꯐꯩꯔꯦꯡ ꯂꯝꯇꯥ ꯁꯅꯥꯁꯤ ꯃꯥꯒꯤ ꯀꯥꯗ ꯑꯝꯇ ꯄꯨꯁꯤ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯑꯝꯇ ꯊꯨꯅ ꯀꯧꯁꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯍꯟꯕꯤ ꯀꯣꯏꯔꯦꯡꯖꯥꯎ ꯀꯤꯌꯥꯝꯕ ꯑꯃꯗꯤ ꯐꯩꯔꯦꯜ ꯂꯝꯇꯥ ꯃꯣꯏ ꯃꯌꯥꯝꯗꯨ ꯁꯅꯥꯔꯩꯒꯤ ꯀꯥꯗ ꯐꯝꯂꯤ ꯁꯅꯥꯔꯩꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯃꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯂꯤ ꯀꯤꯌꯥꯝꯕꯅ ꯑꯃꯥꯏꯕꯤꯗ ꯏꯅꯦ ꯁꯅꯥꯒꯤ ꯃꯅꯥꯇꯣꯟ ꯁꯣꯛꯄ꯭ꯔꯣ ꯑꯃꯥꯏꯕꯤꯅ ꯅꯈꯥꯡ ꯀꯥꯏꯔꯤꯁꯦ ꯊꯨꯅ ꯑꯣꯏꯁꯤꯟꯅꯅꯕ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯑꯉꯛꯄꯅꯤ ꯁꯅꯥꯔꯩꯅ ꯋꯥꯈꯜ ꯁꯣꯏꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤꯅꯣ ꯃꯥꯅ ꯋꯥꯈꯜ ꯁꯣꯏꯔꯝꯕꯗꯣ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 4ꯐꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯏꯕꯦꯝꯃꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯤ ꯑꯍꯟꯕꯤꯒ ꯀꯣꯏꯔꯦꯡꯖꯥꯎꯒꯗꯨ ꯀꯤꯌꯥꯝꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯍꯟꯕꯤꯅ ꯀꯤꯌꯥꯝꯕꯗ ꯏꯕꯨꯡꯉꯣ ꯀꯤꯌꯥꯝꯕ ꯅꯆꯜꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯈꯣꯡꯗꯣ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯕ ꯇꯥꯔꯦ ꯀꯤꯌꯥꯝꯕꯅ ꯏꯃꯥ ꯑꯩꯒꯤ ꯈꯣꯡꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯆꯥꯡ ꯌꯦꯡꯁꯤ ꯀꯩꯗꯧꯕꯒꯤ ꯏꯕꯨꯡꯉꯣ ꯀꯣꯏꯔꯦꯡꯖꯥꯎꯅ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯃꯤꯅ ꯉꯝꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯆꯥꯡ ꯌꯦꯡꯁꯤ ꯀꯩꯗꯧꯕꯒꯦ ꯀꯤꯌꯥꯝꯕꯅ ꯈꯨꯔꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯏꯆꯜ ꯍꯥꯟꯅ ꯐꯅꯕ ꯇꯧꯁꯤ ꯏꯆꯜ ꯍꯦꯛ ꯐꯕꯒ ꯏꯆꯜꯒꯤ ꯂꯃꯟ ꯑꯩꯅ ꯀꯔꯝꯅ ꯈꯨꯝꯒꯦ ꯌꯦꯡꯉꯣ ꯑꯍꯟꯕꯤꯗꯨ ꯀꯣꯏꯔꯦꯡꯖꯥꯎꯗ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯡꯉꯤ ꯑꯌꯨꯛ ꯑꯃꯅꯤ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯁꯅꯥꯔꯩꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯈꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯒꯤ ꯈꯣꯡꯗꯨꯗꯤ ꯀꯩꯗꯧꯕꯗ ꯁꯣꯛꯈꯤꯕꯅꯣ ꯏꯕꯣ ꯀꯤꯌꯥꯝꯕꯅ ꯇꯥ ꯆꯤꯡꯂꯦꯟꯗꯒꯤ ꯏꯕꯨꯡ ꯍꯥꯏꯕ ꯂꯣꯏꯔꯦ ꯏꯕꯦꯝ ꯅꯪꯁꯨ ꯏꯕꯨꯡ ꯆꯤꯡꯂꯦꯟ ꯑꯩꯒꯤ ꯋꯥ ꯇꯥꯈꯣ ꯅꯈꯣꯡꯗꯣ ꯀꯩꯗꯧꯕꯗ ꯁꯣꯛꯈꯤꯕꯅꯣ ꯍꯪꯕꯅꯤ ꯍꯨ ꯊꯛꯂꯒ ꯊꯧꯔꯤ ꯌꯥꯟꯕꯗ ꯊꯧꯔꯤ ꯇꯠꯂꯒ ꯇꯥꯔꯛꯄꯗ ꯁꯣꯛꯈꯤꯕꯅꯤ ꯁꯅꯥꯔꯩꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗ ꯅꯛꯅꯕꯗꯧꯅ ꯂꯪꯅꯔꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯈꯣꯡꯁꯤꯁꯦ ꯃꯁꯥꯒꯤ ꯁꯣꯏꯅꯥꯏꯕꯅꯤ ꯏꯕꯨꯡ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ ꯀꯣꯛꯁꯦ ꯅꯉꯣꯟꯗ ꯉꯥꯛꯇ ꯉꯥꯊꯒꯦ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯣ ꯍꯣꯏ ꯑꯩ ꯆꯪꯁꯤꯜꯂꯛꯀꯦ ꯍꯣꯏ ꯏꯕꯣ ꯀꯤꯌꯥꯝꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯁ ꯃꯊꯪꯗ ꯑꯁꯤꯒꯨꯝꯕ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯅꯉꯣꯟꯗ ꯑꯗꯨꯏꯁꯨ ꯅꯪ ꯆꯥꯛ ꯆꯥꯕꯁꯨ ꯀꯨꯏꯔꯦ ꯍꯤꯗꯥꯛꯁꯦ ꯊꯛꯅꯕ ꯇꯧꯁꯤꯔꯣ ꯁꯅꯥꯔꯩꯅ ꯏꯕꯣ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯍꯤꯗꯥꯛ ꯊꯛꯏꯁꯤꯔꯣ ꯅꯅꯥꯇꯣꯟꯅ ꯁꯣꯛꯄꯒꯤꯅꯤꯁꯦ ꯅꯥꯇꯣꯟꯅ ꯁꯣꯛꯂꯒ ꯁꯤꯒꯨꯝꯕ ꯍꯨ ꯃꯥꯟꯕ ꯍꯤꯗꯥꯛꯁꯦ ꯊꯛꯄ ꯍꯧꯅꯗꯦ ꯏꯆꯜ ꯅꯪ ꯍꯤꯗꯥꯛꯁꯦ ꯊꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯁꯤꯈ꯭ꯔꯣꯔꯥ ꯁꯅꯥꯔꯩꯗꯨ
ꯀꯤꯌꯥꯝꯕꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯀꯤꯌꯥꯝꯕꯗ ꯀꯟꯅ ꯀꯣꯜꯂꯒ ꯀꯞꯂꯛꯏ꯫ ꯁꯤꯕ ꯄꯜꯂꯛꯀꯅꯣ ꯅꯪꯗꯤ, ꯃꯥꯅ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯨ ꯁꯛ ꯃꯥꯟꯅꯕ ꯅꯪꯗꯤ ꯏꯅꯥꯛꯇꯒꯤ ꯂꯦꯡꯒꯅꯨ꯫ ꯑꯩꯅ ꯃꯥꯍꯨ ꯄꯤꯊꯛꯇꯤ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯍꯨ ꯄꯤꯊꯛꯂꯒ ꯊꯧꯔꯤ ꯌꯥꯟꯕꯅꯦ, ꯑꯩꯅ ꯅꯠꯇꯦ꯫ ꯀꯤꯌꯥꯝꯕꯗꯨ ꯁꯅꯥꯔꯩꯒꯤ ꯑꯋꯥꯃꯩꯁꯥꯛꯀꯤ ꯇꯦꯡꯊꯥꯈꯨꯜ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯀꯤꯌꯥꯝꯕꯁꯨ ꯁꯅꯥꯔꯩꯕꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩ ꯂꯥꯌꯦꯡꯕ ꯑꯃꯥꯏꯕꯤꯗꯨ ꯀꯤꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯍꯜꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯀꯤꯌꯥꯝꯕꯗ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯕꯒꯤ ꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯊꯨꯅ ꯍꯟꯖꯤꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯞ ꯆꯥꯅ ꯂꯥꯛꯂꯅꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯕꯒꯤ ꯏꯕꯦꯝ ꯑꯁꯤꯅ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯂꯣꯏꯅꯕꯒ ꯑꯁꯨꯛ ꯊꯨꯅ ꯐꯔꯤꯕꯁꯤꯕꯣ? ꯀꯤꯌꯥꯝꯕꯅ ꯏꯅꯦ, ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯂꯩꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯒ ꯃꯇꯥꯡ ꯆꯥꯅꯔꯨꯕ ꯑꯣꯏꯕꯒꯤꯅꯤ꯫ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯈꯔꯅ ꯑꯣꯏꯈꯤꯕ ꯑꯣꯏꯅꯤ ꯏꯅꯦ꯫ ꯑꯣ, ꯑꯗꯣ ꯏꯕꯦꯝ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯀꯔꯤ ꯊꯧꯗꯣꯛ ꯂꯩꯈꯤꯕꯒꯦ? ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕ, ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤ ꯂꯩꯈꯤꯕꯒꯦ? ꯏꯅꯦ, ꯑꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯆꯔꯣꯏꯒꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯂꯝꯇꯥ, ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯧꯔꯁꯤꯅꯦ ꯍꯥ? ꯐꯥꯏꯔꯦꯟꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯥꯗꯥꯜꯂꯨꯔꯁꯤꯅꯦ ꯍꯥ? ꯂꯝꯇꯥꯅ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯗꯣ ꯃꯊꯕꯥꯛꯇꯣ ꯈꯥꯏꯗꯣꯛꯁꯤ꯫ ꯀꯤꯌꯥꯝꯕꯗꯨ ꯐꯩꯔꯦꯟꯒ ꯂꯝꯇꯥꯒꯅ ꯊꯥꯡꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯗꯨ ꯀꯤꯌꯥꯝꯕꯗ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯍꯟꯕꯤꯒ ꯀꯣꯏꯔꯦꯡꯖꯥꯎꯒꯁꯨ ꯀꯤꯌꯥꯝꯕꯗ ꯈꯣꯏꯗꯥꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯑꯌꯨꯛꯅꯤ꯫ ꯑꯍꯟꯖꯥꯎꯒ ꯇꯕꯥꯕꯤꯒꯗꯨ ꯃꯃꯤꯠ ꯑꯃꯗꯤ ꯃꯈꯨꯠꯁꯤꯡꯗꯨ ꯄꯨꯜꯂꯒ ꯈꯨꯜꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛꯇꯨꯗ ꯎꯄ꯭ꯔꯥꯡ ꯎꯐꯜꯂꯒ ꯊꯝꯃꯤ꯫ ꯐꯥꯏꯔꯦꯟꯅ ꯑꯍꯟꯖꯥꯎꯒꯤ ꯅꯤꯡꯖꯣꯜꯗ ꯂꯤꯒꯤ ꯆꯩ ꯑꯃꯅ ꯍꯥꯏꯖꯤꯟꯗꯅ ꯁꯦꯠ ꯀꯟꯁꯤꯜꯂꯤ꯫ ꯐꯥꯏꯔꯦꯟꯅ ꯑꯍꯟꯖꯥꯎ ꯐꯨꯕꯗꯨ ꯎꯕꯗ ꯑꯍꯟꯖꯥꯎꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤꯗꯨ ꯋꯥ ꯋꯥ ꯀꯞꯄꯒ "ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯏꯕꯥꯅꯤꯅ ꯍꯥꯠꯄꯅꯦ, ꯏꯕꯥꯅꯤꯅ ꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯀꯧꯔꯒ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯍꯨ ꯄꯤꯖꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯍꯥꯠꯄꯅꯦ꯫ ꯃꯔꯝꯗꯤ ꯏꯇꯩ ꯏꯅꯥꯎꯅ ꯁꯅꯥꯔꯩꯅ ꯏꯆꯥ ꯍꯥꯠꯂꯦ ꯍꯥꯏꯖꯤꯜꯂꯒ ꯁꯅꯥꯔꯩꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯂꯧꯒꯦ ꯇꯧꯔꯨꯕꯅꯦ, ꯂꯧꯒꯦ ꯇꯧꯔꯨꯕ." ꯑꯍꯟꯕꯤꯗꯨ ꯇꯕꯥꯕꯤ ꯇꯝꯅ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯕꯥꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ 10 ꯀꯨꯜꯂꯛ ꯊꯥꯖꯤꯜꯂꯤ꯫ ꯑꯍꯟꯖꯥꯎꯁꯨ ꯀꯣꯏꯔꯦꯡꯖꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯀꯤꯟꯅ ꯖꯣꯞ ꯖꯣꯞ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯍꯟꯖꯥꯎꯒ ꯇꯕꯥꯕꯤꯒꯗꯨ ꯈꯨꯜꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯩꯁꯨꯝ ꯁꯪꯂꯣꯝꯗ ꯄꯨꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕꯅ ꯀꯣꯏꯔꯦꯡꯖꯥꯎꯗ "ꯈꯨꯔꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯐꯩꯔꯦꯟ, ꯂꯝꯇꯥ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯨꯀꯣ ꯅꯣꯏ ꯑꯅꯤꯅ." ꯑꯍꯟꯕꯤꯅ "ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ, ꯅꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ?" "ꯃꯥꯅꯤꯅꯦ, ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯍꯧꯁꯥ ꯃꯥꯒꯤ ꯃꯁꯝ ꯈꯨꯋꯥꯗꯣ ꯇꯧꯔꯒ ꯃꯐꯝꯁꯤ ꯇꯝꯅ ꯂꯥꯛꯏꯅꯦ." ꯀꯤꯌꯥꯝꯕꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ ꯁꯅꯥꯔꯩꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯤꯕꯣ? ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯖꯥꯠꯂ? ꯊꯥꯡꯒꯗꯤ ꯌꯦꯞꯄꯛꯄꯖꯥꯠꯅ ꯃꯥꯒꯤꯁꯦ?" ꯁꯅꯥꯔꯩꯗꯨ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ "ꯏꯕꯨꯡꯉꯣ ꯈꯗ꯭ꯔꯛꯀꯤ ꯅꯨꯄꯥ, ꯅꯈꯣꯡꯗꯨ ꯌꯥꯗꯕꯅꯤꯅ ꯏꯕꯥꯅꯤ ꯆꯦꯟꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯖꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯒꯤ ꯌꯨꯝꯗ ꯍꯌꯦꯡꯃꯛ ꯊꯥꯔꯛꯑꯣ, ꯃꯪꯒꯣꯜ ꯀꯥꯍꯜꯂꯣ꯫ ꯇꯥ ꯐꯥꯏꯔꯦꯟ, ꯇꯥ ꯂꯝꯇꯥ, ꯏꯄꯨꯔꯣꯏꯕꯁꯦ ꯃꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ꯫ ꯏꯕꯥꯅꯤ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯁꯦ ꯑꯩꯅ ꯉꯝꯅꯕ ꯂꯥꯌꯦꯡꯒꯗꯣꯔꯤꯕꯅꯤ." ꯀꯤꯌꯥꯝꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯏꯔꯦꯡꯖꯥꯎꯒ ꯑꯍꯟꯕꯤꯒꯗꯤ ꯁꯅꯥꯔꯩꯗ ꯉꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯀꯤꯌꯥꯝꯕꯗꯨ ꯂꯝꯕꯤꯗ ꯃꯇꯣꯝꯇ "ꯑꯩꯒꯤꯁꯨ ꯂꯥꯏꯅ ꯇꯝꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯐꯪꯂꯦ꯫ ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯁꯅꯥꯔꯩꯅꯤ." ꯑꯁꯨꯝꯅ ꯀꯤꯌꯥꯝꯕꯒꯤ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩꯅ ꯁꯅꯥꯔꯩꯒꯤ ꯂꯃꯟ ꯈꯨꯝꯕꯤꯕꯒꯤꯗꯃꯛ ꯁꯅꯥꯔꯩꯅ ꯀꯤꯌꯥꯝꯕꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯀꯤꯌꯥꯝꯕꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯇꯟ ꯌꯣꯟꯕꯤ ꯃꯃꯥꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯝꯕꯤꯗꯨꯅ ꯃꯃꯥ ꯃꯆꯥꯒ ꯂꯣꯏꯅꯅ ꯁꯅꯥꯔꯩꯁꯨ ꯀꯤꯌꯥꯝꯕꯒꯤ ꯃꯀꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯀꯤꯌꯥꯝꯕꯒꯤ ꯃꯤꯃꯥꯟꯅꯔꯨꯗ꯭ꯔꯕ ꯃꯈꯣꯡꯁꯨ ꯁꯅꯥꯔꯩꯅ ꯂꯥꯌꯦꯡꯕ ꯍꯧꯈꯤꯔꯝꯃꯤ꯫